Manipurgi lan India Leingak na Tuminna Leisilakpana Manipurgi manungda Territorial Council ahum semlakadra habagi singnaba poklakle RK Megan Manipur da chatharakliba lan tha mapan suraklaba fawbada India Leingak na Tuminna Leisilakpasi aingoda singnaba pokle amasung Manipur hariba state asidi kahandana masigi manungda Maitei Kuki amasung Nagagi haina Territorial Council ahum tholakadra habagi singnaba phawrakle aina hana Lalahlup amagi chairman oiramba RK Megan Sanayamana pause asida phongdorakli Mahaka akhanna unaduna pause asina hangkiba wahangsigi pakum piraduna RK Megan Sanayamana hai asukuina India Leingak Tuminna Leisilakliba asina matau karamna solution purakadoribano habigi matangda singnadaba ngamdre Manipurgi manungda Territorial Council ahum thokna khaidoklakadra habagi singnaba phawre Fibam asingma oihalaklagadi nungsi chanana himminaba habadumak sungoi oiraroi Maitei chu scheduled tribe ki lista samba pamduna lairibanina autonomous council da yaukhragani tampakta Maitei kya lehaugadoribano habagi wahang tholakani adum oinamo aingonda fawriba singnaba asimakti tholaktaba oirasanu haina phongdoklakhi Manipur haiba lam asidi masagi puwari ga sagonarakpa state amani chamchamna leibak amadagi khaidoklaga semkiba Manipur nate aduga leibak macha mari manga punsilaga semkiba sunate aikogi geographic entity asigi manungda matam amadadi yamna chawnga leramlabasu haujingna pikchina leikliba Manipur ni state asida khundaduna hingminariba furupsing asi amaga chana chinna hingminarakpada aina pamba ama atopa pamde habagi wafam thamloidabani hingminaba haibasidi puwari gi oba machit ka loinaduna lakminakibani masigi matung ina akhoi mase hingminadrabadi pulap lopminagadawribani aduga amaromda yenglubadana hauji lupa hawrabugumbani haiki mahakna makhatana hai kukisingna hantak chatharakliba thawong asi hingminabagi mari thugairakpani chana chinana laiminarakpagi mari thugairaktuna hingminadrabadi lopminagadawribani maram asina punna hingminabadi yaroi habagi mawongda Haujik ngamthoknarasi habagi fibamda changchilakpagumna tawrakle masina taklibadi lan asi loikhiroi chipe adumak soknakhigani habani tongan tanabagi lambiromda adumak chatharakpa taragadi lan asigi matangda political solution ama puraklaba phawbada makhatana lan thokhigani maram asina Europe ta thokiba chahi kuntra amasung samagi langi mawongda chatharakpasu yai maram asina India Leingak thamoi sengna michang mikhai naidana filep ama lauraga solution purakadavani Purakadaba solution adusu makhoina khanglabani haiki India Constitution Amendment tawraga matam chaba amasung maru oiba yengduna punna makhatana laiminaba hingminaba yaba anoba lamai ama sengatuna solution puraknaba honagadabani aduba haujik lairiba Manipuri Leingak ase tasengna hairabadi power yaudaba Leingak oire Constitution gi article 385 chatnabagi fibamda leirakle haibasisu miyamna khangnare Adubu Leingak micham miyam amasung CSO sing punamakna aikhoi punamak chana sinnana laiminanabagi damak punsilaga solution thigadabani maramdi tha mapan changchilaklaba lan asigi manungda miyoi kayagi punsi mangkhrabani lan thum kaya mangtakre haujik micham miyam ne tana hingba punsi mahing oidri chingkhong chingyada leiba khunja sing leitadri lan asi laksin naba India Leingak na security force mayam tharakli adubum solution purakpadi udri laifam thoktaba buffer zone haduna semlaga changthok changsin yahandri khunja singdagi phangba paugi matung inadi maitagi volunteer singna khajiktang changchilubada thattuna chatlo haduna talakpagi thawong sing thokre hairakhi adubo kuki singna di changchilaktuna nongmai amadi bongka padasu karisu tawdaba asigumba michang mikhai nabagi thawong chatharaklabanina kuki singna lan hawraklibasi India Leingak na support tawrabra habagi wahang thorakle wafam asi hana miyamna murum sonaramrabasu haujikti phongna unabagam tawrakle hana phongdorakhi isagi yumda changsinduna lairubada kuki military singna amukasu nongmai kapsilakpadagi leiba ngamdaduna relief camp na lairakli Victoria Haukiba me ahumdagi kuki singna landarakpadagi thawai hingnaba chelure ipamna tha ama lairuraba matung yasinare haiduna yumda mahausagumna hanjinduna laiba numitugi nongyai matung pung 12 min 10 rom tarakpada nongmaina maikai khangdana kuki singna kapsilakpadagi amukasu hingnanaba chelaktuna haujik relief camp da lairakli haina phogak chau ithai mamak laikai chanam Victoria na pendana pawdamlakhi pause asida mahak na hai Haujik thokliba kuki gi lan asi thokani haina mamang thakta khallude
Maram aduna akhoi imung manung pulap lan haurapa nim matamduda chara wansi haduna chak chaminaduna laiki. Matamduda di torbung kaithelda tear gas cell kapa amasung nomai kapagi makhol taba haurakki. Matamdu nungthilgi pung 3 rom taramlagani. Adum oinamak ngachi oirakliba fibam asidi asumaina oirakani haina sungkhan khalude. Tear gas amasung nomai maru kaya kapagi makhol tarakpadagi naha makhaiga ima manade haiduna thoklaga yengki. Adubo tear gas amasung nomai kapagi makholdi aduma henjilakki. Fibam adudagi leminariba maitei-sing onsinnaduna amaga panglawdo lawnaki. Mayum thadu ngaduna chenavasu yawki. Kari tawrabagi hanglubada torbungda maitei-singi yumsing mai thaba haure nahawsu chelo hairakki. Mafam adudagi ichanupadu makhut samlaga ichanupiduna poraga thawa hingnava chelakkibani. Tear gas cell-sing leptana kafkibagi maikhuna mit pangba ngamkidi. Ichanupana phawba mami pangba ngamdre mamit thuple hairakki. Adubu mit thupaduna ima ichabu thawai kanava cheliba adubu khurau thanganba ngamkide. Nangalda poriba ichanupichu kirakpadagi manglomda cheptharaga pobiyo hairakki. Chembadi leppa yadavanina saitona inawnupagi DI truck macha ama lapna khamduna lairambadu tamna chenchinki. Inawnupadunasu aikhoi tholokpa ngairambani. Haujikti chendravadi yararoi haiduna laurakpadagi mahakki DI truck macha aduda tonglaga lakhi. Lambida MLA gi yumda changchinduna laiki adubo MLA masada leiramkidi. Adum oinamak mahakki imungi miyoising ngasidi aikhoida leibiro. Irang asi maung ama yengkisi lagriba nakhoi punamak chapikraganu hairakki. Loinana hawba hawtaba chak chara amadi chaminaraga leminarasi haibadagi chak ising chaduna ahingduma MLA gi yumda laiki. Adubu inawnupana aingonda itaima irangsi kangadaba mali aduna relief camp da oina lairurasi haduna moirang phawba thimbiki. Adubu matam adudagi taseng relief camp oina hangbasu natri. Adum oina moirang police station gi manakta laiba school amada akhoi punamak punduna relief camp gi mawongda changjafam lawduna laiki. Mafam adu yawbadadi nongmai makhol tabagi changsu hanthakre. Adum oinamak landi leptana kansilakpadagi maikai kayadagi miyoi kayasu chenchinnarakki. Aigi ipam asi laimau popamda leibani. Ipangi miyoising aibu lawba lakhibadagi ipamda chatuna tha ama lairaba matungda phakawsai ithagi oina yasinaba porakle haibadagi yumda changsilaktuna numit marini laiki. Adubu amuk hana kukising nomai kapsilaktuna landaba haurakpadagi chelaktuna haujik khuyathonggi relief campda lairaklibani hairakki. Icha ani supik leibanina ngahak laituna nomai marakta hingnanaba chembada khudongchara khanbadagi mafam asida adumak lairakibani hairi. Irang khara nemthare amasung yasinare haibadagi yumda amuk hana changchilubada imungi pochaidi amata lairamdre punama huralaga pukhiramle. Upusing phawba thugai khairami freeze phawba thugairami adubu yum phawbudi mai tharamkide. Yum mai thaba ngamdriba aduna anakpada sifaising leibadagi oiba mali. Adubu kukisingna maitei aikhoibo loisinge hairabadi ahing amada loisinba ngami hairakpadagi kiduna amuk hana isagi yumda changsindri hairi. Maram asina Leingakki maikaidagi paikhatfam thokpa thabaksing paikhathaningi. Leptana thoklakliba irang asi loisinbiduna akhoibo netana isagi yumda hanjinduna leiba phanghanbiyu. Matik chaba ngaksel thaurangsing paikhatpidrabadi isagi yumda changsinduna leiruba akda akiba pokle. Isagi yumda amu hanjinduna leirubada kukisingna nomai kaplaklabasu polisingna makhut handuna kapkhide. Maram asina aikhoi hinglaroidra haibadagi chelakkibani. Kukisingna aikhoigi yumsing mai thananaba phana kana hotnakibani. Dubu sifaisingna ngak sengkhibana ngamkhide. Masigi mathakta khul ngapa laikagi inausingnasu laikagi miyamga loinana cheksina ngaktuna lairekkibana yum phawbudi mai thakidabani hairakki. Colonel Akash amasung mahakki battalion dolai thabidagi laukthokpa yaroi. Kukigi body oiriba ITL left amasung Kotuna Taranipan Suba Assam Rifles ki CO oiriba Colonel Akash ki mathakta siriba mara yumfam yaude. Colonel Oinam Akash yauna mahakki battalion makhatana dolai thabida adumak thamgadabani. Mafam asidagi mahak amasung mahakki battalion asi lauthokhiba yaroi haina Sagolmang Pukaw Makeng amasung dolai thabi maikei adongi miyamna phongdokhre. Tha asigi haukiba kungatareta cycle police station na komba Kamenloki area da kuki khulai paibasingna maitei khul ngapasingga khuthoknakibagi thaudo adugi matungda kukigi achauba body oiriba ITLF amasung Kotuna Colonel Oinam Akash ki mathakta mara kaya sikhibani.
Nakal amaromda ngasi Sagolmang Kewa Community Hallda Sagolmang Pukau Makeng Dolai Thabi Maikaigi Miyamgi Oiba Achawa Mifam Ama Pangthoktuna Kukisingna Mamangda Leiramba Kunithoi Suba Assam Rifles pu makhoi apam mong de thabak tawhanba adugumna mafam asida nauna lakhiba tarani pan suba Assam Rifles sum tawhanaba amadi makhoi makhada lehenaba hotnabada yadabadagi Colonel Akash ki mathakta yumfam yautuba mara kaya asi sijilakpani haina maikai adongi miyamna ITLF amasung kotugi mathakta akanba mawongda yaningdaba phongdokki miyangi mifam adu loiraba matung pawmi singa unabada United Committee Pukhau Makeng amasung Dolai Thabigi President Thoksom Sanjoina hai Kamenlok area da handakuki militant singa khuthokna khibagi thawdo adugi matungda ITLF amasung kotugi taranipan suba ARCO Colonel Oinam Akasa yumfam yaudaba maral kaya sijilakpadagi mari leinaba authority na mahak mafam asidagi laukthokhigedaure haiba wafam ama tarakpadagi ngasi maikai asunggi miyamgi oiba mifam asi pangthokpani haiki mahakna makhatan hai Manipurdagi Assam Rifles laukthoknaba lamdam sigi miyamna taliba demand asi maikai asunggi miyamna su mapung phana saugatli adumakpu Manipur pumbagi Assam Rifles laukthokdringai chairakta Colonel Akash laukthokpa yaroi Colonel Akash amadi mahaki battalion asina mafam asida hek lakpadagi maikai asomda haukiba tha tare rom asida tangdu leitaba ama phibam ama tapna purapak ngamlakpani masi punam mahakna michang mikhai naidana amasu kanglup furukki wakhal naidana thabak tawrakpadagini mamang sahi ge me ahumdagi tholakhiba irang asi hek horapa matamda Saikolda leiba kunithoi suba Assam Rifles na kuki singi maikaida phongna leptuna michang mikhai naba thawong kaya chathabana maikai asonggi miyamna Assam Rifles thajaba amata thamludrabani adumapu kuki amadi maitai haiba wafam thidana nakal animakta santi hajilaknaba Colonel Akash amasung mahaki battalion taranipan suba AR na azoba thaudang laurakhi masidagi maikai asomda hojik tapna santi laklaba matam asida Colonel Akash amasung mahaki battalion asi lauthokhtuna atopa battalion natraga CO ama lakpa matamda makhatana kari karamba thawdok thokadagi haibasidi tambangamde miyamna Manipurdagi Assam Rifles lauthokhinaba changsimba ihouda maikai asomda leiriba miyamna su saugatlaga lakli makhatana su leptuna chawgatkani adumapu Manipurdagi Assam Rifles asi punglaw lauthokdringai marakta Colonel Akash lauthokibadi pamde Michang mikhai naidana amadi furup kanglup naidana mathau toriba Colonel Akash pu makhatana mafum asida lengdana adumak thamduna maikai asomda mapung phana santi hanjilaknaba honabi haina su mahakna mari leinaba authority da appeal su tawki Kuki militant singna kadawan amasu kautrukta bongi landa satharakpada maitai khulngakpa ani sire ahum sokle Imphal West amasung Kangpokpiga lonariba Bethelgu kuki terrorist singna bom yaungna nomai kapsilakpada kautruk khulngakliba miyoi ani sire aduga miyoi ahumna sokpadagi hospital da laikanakre hairi ngasi dungtin pung amaram tarakpada Kangsup kadawan amasung kautruk khul anigi lonabada Lariba Bethel Kuldagi Kuki terrorist singna kautruk tamna bom yaungna akanba mawongda landarakre Kuki terrorist singna landarakpa aduda kautruk kulda bunker saduna khulngakliba miyoi ani bomna panduna laikanaba ngamdana laikhidabani laikhidraba khulngakpa ani adudi Palace Compound kunung mamangdagi nongthongba Michael Dev sahi 32 apopa N imo amasung sagol tongba maning laikaidagi maisnam khaba Elias Ibomcha sahi 15 apopa M Hemantani laikhidraba khulngakpa anigi hakchang lamsang police station limski mokta puraktuna thamkhre saudo aduda bom amadi nongmaina panbadagi khulngakpa ahum soktuna Rims Hospital da laikanakre hairi Cholabasing adudi kadawang part 2 dagi ngangom Sanjit Irin bung macha haldagi wangjam Vikas amasung wangkai ningthem puki mapaldagi hana BJYM gi president oiramba Manohar Mayum Bari Saramani Soklabasing Rims Hospital da puraktuna laikanakre hairi Kuki terrorist singna National Sport University da leiriba chingthawang badagi kadaban amasung kautruk khulgat lonabada leiriba Bethel hariba mi leinadraba khul asigi asongba urak phawduna kumtharaklaga maitai khulngakliba kautruk tamna bom amadi numai round kaya kapsilakhi khulngakpa singna su Kuki terrorist tamna khut handuna nakal anigi marakta akanba mawongda khut thoknakhi adubu Kuki terrorist singna kaplapa bom na maitai khulngakliba ani bangkada aso apan nangduna laikannaba ngamdana laikhidabani
ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯥꯎꯇ꯭ꯔꯨꯛ ꯈꯨꯜ ꯉꯥꯛꯂꯤꯕ IRB ꯄꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯈꯨꯠꯊꯣꯛꯅꯈꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯡꯕ ꯆꯤꯡꯊꯛ ꯑꯣꯏꯕꯗ ꯅꯠꯇꯅ ꯂꯣꯟꯅ ꯊꯨꯞꯅ ꯃꯩꯇꯩ ꯈꯨꯜꯗ ꯂꯥꯟꯗꯥꯔꯛꯄ ꯑꯣꯏꯈꯤꯕꯅ ꯈꯨꯜ ꯉꯥꯛꯄ ꯑꯅꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥꯎꯇ꯭ꯔꯨꯛ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯥꯎꯇ꯭ꯔꯨꯛ ꯈꯨꯜꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯀꯨꯀꯤ ꯈꯨꯜ ꯑꯁꯤ ꯍꯔꯥꯎꯊꯦꯜꯅꯤ꯫ ꯍꯔꯥꯎꯊꯦꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3-4 ꯔꯣꯝ ꯃꯩꯇꯩ ꯈꯨꯜ ꯀꯥꯎꯇ꯭ꯔꯨꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯪꯀꯔ ꯀꯌꯥ ꯁꯥꯖꯤꯜꯂꯛꯂꯤ꯫ ꯕꯪꯀꯔꯁꯤꯡ ꯑꯁꯤꯒꯤ ꯀꯔꯤꯒꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯅꯕꯒꯤ ꯁꯥꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯈꯨꯝꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤꯗ ꯉꯔꯥꯡꯗꯒꯤ ꯑꯉꯥꯟꯕ ꯃꯩꯇꯩ ꯈꯨꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯊꯥꯟꯗꯨꯅ ꯑꯃꯃꯝ ꯑꯊꯦꯡꯕ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯀꯥꯎꯇ꯭ꯔꯨꯛꯀꯤꯗꯤ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯆꯤꯡꯊꯛꯇ ꯈꯔ ꯀꯥꯈꯠꯂꯒ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯅꯕ ꯕꯪꯀꯔ ꯁꯥꯕ ꯃꯇꯝꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯃꯃꯥꯡꯊꯛꯇꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯥꯎꯇ꯭ꯔꯨꯛꯀ ꯇꯥꯏꯅꯕ ꯀꯨꯀꯤꯒꯤ ꯑꯆꯧꯕ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯅꯥꯏꯅꯣꯜ ꯋꯥꯐꯩ ꯑꯁꯤꯁꯨ ꯀꯤꯂꯣꯃꯤꯇꯔ 3-4 ꯔꯣꯝ ꯆꯠꯂꯒ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯉꯁꯤꯁꯨ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯩꯇꯩ ꯈꯨꯜꯒꯤ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯝꯗ ꯕꯪꯀꯔ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥꯎꯇ꯭ꯔꯨꯛꯀꯤ ꯈꯨꯟꯖꯥꯁꯤꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯀꯟꯕ ꯕꯣꯝꯒꯤ ꯂꯥꯟꯗꯒꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯍꯟꯅꯕ ꯂꯩꯉꯥꯛꯅ ꯊꯑꯣꯏꯅ ꯁꯤꯜꯂꯤꯕꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯟꯖꯥꯁꯤꯡꯅ ꯄꯦꯟꯗꯅ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯀꯥꯎꯇ꯭ꯔꯨꯛ ꯈꯨꯟꯖꯥꯁꯤꯡꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯁꯦꯟꯅꯅꯕ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯂꯩꯇꯦ꯫ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯇꯨꯝꯅ ꯍꯥꯠꯂꯒꯦ ꯈꯜꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯛꯄꯅ ꯉꯁꯤꯗꯤ ꯃꯩꯇꯩ ꯀꯌꯥ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜ ꯇꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯄ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯥꯎꯇ꯭ꯔꯨꯛꯀꯤꯗꯤ ꯑꯗꯨꯒꯨꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯀꯨꯀꯤꯁꯤꯡꯒꯤ ꯕꯪꯀꯔ ꯇꯝꯅ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯨꯔꯕ ꯃꯇꯝꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯍꯦꯛꯇ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯄꯦꯟꯗꯦ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯔꯤꯕꯗꯤ ꯍꯔꯥꯎꯊꯦꯜꯒ ꯅꯛꯅꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯛꯅꯕ ꯆꯤꯡꯊꯛꯇ ꯈꯨꯜ ꯉꯥꯛꯆꯕ ꯃꯥꯜꯁꯦꯅꯦꯇꯤ ꯀꯣꯡꯄꯥꯜꯗꯒꯤ ꯋꯥꯏꯈꯣꯝ ꯅꯤꯜꯀꯃꯜ ꯑꯦꯂꯥꯏꯁ ꯕꯣꯏꯆꯥ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯄꯥꯎꯃꯤ ꯑꯣꯏꯔꯝꯕ ꯃꯌꯥꯡꯂꯥꯡꯖꯤꯡꯗꯒꯤ ꯖꯦꯝꯁ ꯕꯣꯟ ꯀꯧꯕ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯖꯦꯝꯁ ꯕꯣꯟꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯀꯗꯥꯕꯥꯡ ꯄꯥꯠ 2 ꯑꯁꯤꯒꯤ ꯑꯋꯥꯡꯗ ꯈꯔ ꯆꯈꯠꯂꯒ ꯉꯁꯤ ꯈꯨꯜ ꯉꯥꯛꯄ ꯑꯅꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯥꯃꯦꯟꯂꯣꯛꯀ ꯅꯛꯅꯕ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯑꯃꯁꯨꯡ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯂꯣꯝ ꯇꯥꯕꯗ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯄꯥꯎꯗꯤ ꯐꯪꯗꯦ꯫